Ahambada maruoiba pau government na recognize tawraba khungangsingda khak sarkar gi scheme sing piragani haina sapam ranjana cabinet meeting gi matungda paumi singda paudam lakre Manipur police ki team na tongan ba mafam dagi namfuda sel logda chena bani haiba ain thingkraba lalholo KCP PW 𝐍𝐞𝐰𝐬 amar fabanamre Norris Windona Sandok Saribani Midangi Pauming Tabiriba Singbu Jan Mabamna Kurumjari Hauzik Pau Sandokna Pizari MZ Narega scheme yauna sarkarna scheme sing sumna tagi recognize tawraba miyoi sing da piragani haikre wafamasi cabinet mifam loiraba matungda paumi sing da hangba wahangi paukum piraduna health and family welfare amasung DIPR gi minister Sapam Ranjanna hariba Kanaba Singasi Manipur da leriba recognize tawdaba khungang singdadi piroi haikibani magna makha tana kanagumba amana hekta khungang ama semgatuna maming thonzillaga lengaki makha da piriba kanaba singasi lowa yaroi chief minister na chair loduna pangthokpa cabinet mifam aduna punna agenda yankhai mathoi yawba item singda khana neinaki hairi meeting aduda khana kiba issue singi marakta kukizo amasung Maitei anige marakta thokliba ethnic violence asina maram oraga state asidagi hauzik oriba socio political gi fibamsu khana neinaki hari loinina mahakna haikibada cabinet mifam aduna lamdam asigi disturbed area status ki matangda sukhana ki haina makhatana phongdoraki Manipur police ki team na tha asige tarada KCP PW 𝐍𝐞𝐰𝐬 ama fabangam khrei fagalaba miyoi adudi Imphal East district ki manung chanalaiba 𝐋𝐢𝐯𝐬 maning leikai dagi mayang lambam Danbir alias Danavir alias Awangba alias Lanchenba Jai Kuntra Mapan apokpa leikidraba mayang lambam Nobinni hari mahak dukan amadi atai mafam singdagi namfuda sel thum lawbada chenabani hari Loinana Manipur police ki team na ching amadi tampa ki mafam kayada leptana thiva humbagi thavak chathabada Visnupur district ki manung chanalaiba egizang village samadi uyo ki marakta leiba IVR road tagi khutsu khulai kaya fagat pangam khrei fagat laba khutsu khulai singadudi CMG ama tear gas gun ama 9mm pistol ama 9mm pistol magazine ama live round taramari .303 sniper rifle ama SBBL ama IED weighing 1.35 kg approximate ama 𝐻𝐸 hand grenade ahum jar smoke grenade ani biofang radio set ama blank round ani anti riot rubber bullet manga 36 tube launching 1A ahum jar smoke cell yankai ama jar smoke cell Chili 135M ama jar smoke cell CS ama WP grenade number 80 ani wood perching cell ani 36 grenade arming ring ama jar smoke cell ama jar smoke cell soft nose ama die marker grenade anti riot amani New Delhi da Government of India, Government of Manipur amadi United Naga Council UNC ahongi chathakiba tripartite talk ngasi thoidokna ahongba leitana loishin khre hari khana naina ba da Manipur government and nauna district taret sem kiba amadi masi amuk khana roll back tawbagi matangda maru oina khanaki hari loina party ahum magna November 15 da Manipur gi Senapati da mathangi talk sathanabagi lemnaki meeting aduda AK Mishra advisor Northeast loinina Ministry of Home Affairs su oribana Government of India represent Tauki Chief Secretary Vinit Joshi amasung Commissioner cum Secretary Home Ashok Kumar Government of Manipur represent Tauduna UNC gi mihut taretka unakibani hari
October 15 ayuk pung 5 dagi numidang wairam pung 5 fauba Manipurda aina thinkraba luf Socialist Revolutionary Army Sorepa na General Strike lauthokle hari. General Strike asina ana ayek I pau loisang amadi paumi singi mathau furup singi lining laishol gi thoram sing maihau langpoki thabak singdi Thadokani Haina Secretary Publicity and Organization Sorepa gi MC 𝐁𝐲𝐕 ne khutiyek piduna thadorokpa cherol amana khangalakli makha tarakpada 1949 gi October 15 da Manipur gi ningthaubu nomaina namlaga khutiyek loduna ireibak asigi ningtamba munkhibani haiba asi iramdam gi miyam amadi malem gi leibak pumnamakna khangi amadi Silong da namthak tawduna kauraga lanmina koishinduna fazillaga thamba amasung ayaba khutiyek Pidriba fauba kana amata una handabagi paudam ningthauga loina chatminnaruba miyoi singna paudam lakhibagi wari miyamna khangnari loina masi malemgi thakda wakat kaya thangatuna haukiba chahi kaya mukta khanganduna lakli haina sucherol asina makatari Mahakiloina bina suicide tawduna leikidabada Chennai habigi maralda faduna sajiwa jail da judicial custody da thamkiba 𝐻𝐢𝐯𝐞 𝐍𝐿 Vijay Singh Court of Justice Magistrate Imphal Westna Bell Pirakre Vijay Bunan valuable cognizable offence of abetment of suicide under Section 180 of BNS 2023 gi makhada fakibani Section asigi makhada kariguma maral leram labadi chai tara kaisum sangda leiba amadi fine thibana chingbasu yauri maki nupi gi apokpa mapana Vijay gi mathakta FIR ama register tawra Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial ready training and placements. SGT University, empowering tomorrow's leaders.